के Thadou Kuki सिंगना तांकुल सिंगी पोपी थानबा पोलम मांगहनबा थुगाइबा तौख्रे थोकलिबा नुमित का से ममखिबा सोइररोय UKNA गी हकचांग मरी लौद्री ngarang ayu anganbada Churachandpur district ki Hengle police station dagi kilometer kullom damak lapnaba leiba Khanpi khulda leiramba United Kuki National Army UKNA gi cadre singa 37 Assam Rifles ka khuthoknabada leikidaba lalholup asigi cadre mari gi hakchang asi numidang waram fawba makhoi makhoi gi imung manung gi miyoi singna losen dabadagi Churachandpur district hospital gi miral sangda leiri amarom da leikidraba cadre mari asigi aroiba mathau mangam pangthokpa loidiba fawba lalholup asina Churachandpur district da total shutdown gi khongjang ngarang dagi hauna changsilakibana district asigi mafam khara da mausa gi miyam gi punsida akai ba thohankhre amarom da ngarang gi Thogdokta lalholup asegi kedar mari hat khibabu tongan tongan ba kuki furuf ki mai kai dagi yaning da phongdok narakli panba yabadi ngarang gi thogdo adu dagi AR na khusu kulai sing fagat khibani Churachandpur greater Mizoram onthok na bahonarakpani association Mizo singi society ama sem na bahonarakli basi Churachandpur district pur greater Mizoram onthok na bahonarakpani haina Churachandpur maitai laikai patadar association ama sung kumu jamba maitai laikai patadar association amaral sirakre Manipur press club tangasi paumi singa unabada Churachandpur maitai laikai patadar association gi President Sire Ibungon hai haukiba October kunga mari da Deputy Register of Society Churachandpur na Mizo Integration Council sembaga mari lainana numitaraga mangani gi matam piduna objection tawnaba hairakpa adu yaba ngamloi Manipur Society Registration Act 1989 gi makhada RL Haukif Kauba miyoi asiga loinana atay atopa miyoi singna Mizo Integration Council sembada Churachandpur da Labor Register of Society da ayaba pinaba che tharakhibani hiramasiga mari lainana Deputy Register of Society na hiramasida kanagumba singna numitaraga mangani gi manungda yeningba leirabadi yetpa yagani haiduna notification thoklakpani RL Haukif hariba miyoi asiga chanminariba miyoi singna pamlibasi Mizo singi manglan ama oiriba lamdam asibu maham tana thugaibaga loinana Greater Mizoram ama sem naba achoba manglan amani chatharakliba thawong asina maram oiduna lamdam asibu machet ke athokna thugai patana chana lamdam asigi yellow missing tapna mutkhiba yabagi aki balai asiguma thawong asi yabangam loi mitop singna Manipur da changlaklaga makhoi gi apambada society natraga council na chingba semlakpada Churachandpur da leiriba Register of Society na khangna na koina na ayaba pirabra haibase achobu wahang ama soiragli PR lenga asigi Manipur gi governor na suhiram asida thubada minging changduna thingba pibi ulamdam sida changsilakliba illegal immigrants sing asi maram da halan ko amadi athubada NRC lamdam asida chana halu association ani asina thamliba wafam asida mari leinaba sing amadi governor na kariguma minging changrabadi masida tholakpa afafattagi tekchak pumalenga asina pugadabani haina phongdokhi cargo plane kaibada miyoi tarese ikre taraga mathoi sokre US ki Louisville airport dagi paikhatpada ngariba UPS cargo plane ama pokhaibada miyoi tarese ikre amasung taraga mathoi na sokre hairi Associate Press na phongdorokpa warul amada Louisville gi Muhammad Ali International Airport dagi Honolulu tamna paikhiba cargo plane adu US local time gi numidang waram pung manga ga minitara manga chatpada pokhai khibani hairi plane adu pokhai khraba matungda achauba maibul gumna chakhibaga loinana thogdo adu yamna laibak thiba thogdo amani haina Kentucky gi governor Andy Beshear na phongdokhibaga loinana mi siba amasung asokpagi chang hengalakpai yari hairi UPS cargo plane aduda crew member ahum yauki haina thamlakpaga loinana miyoi kya so apan nangki haibadu hojik fawbagi di confirm oidri haina authority singna phongdorakhi UPS na thamlakpa warul amagi matungina cargo plane adu matau karamna pokhai khibano haibagi aseng makhangna bagi damak National Transportation Safety Board katana duna thigatpagi thabak hauragani amasung Federal Aviation Administration ga tana duna aseng malanglalang jil khangna ba choktha balaitana honagani hairi plane kai khibaduga mari lainana Wallport ngasi numidang package sorting operation chathaba leplagani haina airline statement na palakhibaga loinana imung manungi miyoi singna paw loba yaba number amasu miyamda khanganki amadi Taliban khaktana dana Baluchistan Khyber Pakhtunkhwa ga amukta da Pakistan lan thengna bangam gadoribra India amadi Taliban khaktana dana Baluchistan Khyber Pakhtunkhwa ga amukta da Pakistan lan thengna bangam gadoribra haiba wahang asina maram oiraga Pakistan gi luchingba sing ahing tumba yanadri haina report amana phongdoragli report asigi matugina matam amada Pakistan ga choba yengna balaiba asi India khakta oiramani adubu hojik Afghanistan so Pakistan ga choba yengna balaiba ama oirakre Pakistan gi oina hena lusilakli badi laiba asigi manung chana leiraba Baluchistan amadi Khyber Pakhtunkhwa hariba state anisu Pakistan dagi tokhaina tanaba akadma mongda lan hauragli hojik leiriba phibam asidadi Pakistan gi lan missing Baluchistan amadi Khyber Pakhtunkhwa da changba ngambagi phibam da leitre maram aduna Pakistan gi luchingba singna yengna balaiba India amadi Afghanistan yauna Baluchistan amadi Khyber Pakhtunkhwa ga
matau karamna lanthengnagadoribano haibasini matam amada Pakistan Afghanistan bu khulai oina sijinnaduna India gi mayokta lainaba honaramkhibani adubu Pakistan gi lalong adu khanglakpana maram oiraga India gi luchingba singna fajaraba thorang thausil amadi diplomacy tawduna Afghanistan India gi maruf oina pusillakhibani hairi expert singna phongdorakpagi matung ina Pakistan gi luchingba singna India na matam amada hekta Arabian Sea da false flag operation chatharakadra haibagi akiba Chawna laitaba sunati maram aduna Pakistan gi luchingba singna China Bangladesh amadi Turkey bu makhoi gi michangda lepina basu tharang lakhibani masida natana America busu khani gi polam sing amadi thau gi macha kaya lai haijinduna makhoi gi maikai da lepina ba tharang tawduna lakhibani adumapu hojimaki oina makhoina mangliba manglan adu mangfauna bagi wari di laitri Karigumba Pakistan ki Baluchistan amadi Khyber Pakhtunkhwa to khaina takhraga di Pakistan ki saktam hanadagi hena akai ba haibadu oiragani haina su phongdoragli Afghanistan ki Taliban government ka hojik chawna mukna riba asi su laiba ani gi marakta lairiba kilometer 9 lom sangba border area asigini Pakistan hariba laiba asi Iran India amadi Afghanistan laibak singa border oiraga laibani maram aduna nuclear khulai laiba laibak oirabasu Pakistan amukta India Afghanistan Baluchistan amadi Khyber Pakhtunkhwa ga lanthengna ba haibasi matingna tabana laiba asigi luchingba sing tumba yaraktabani haidi Pakistan gi Sindh state gi manung chana laiba chingda chauba surung ama semgat sagalakli ba si nuclear gi khulai test tawnabra haina hangnarakhrei Pakistan gi Sindh state ki manung chana laiba chingda yamna lona thumna chauba surung ama semgat sagalakli ba si nuclear gi khulai test tawnabra haina hangnarakhrei haina phongdoragli report asigi matungina Sindh state ki manung chana laiba achauba ching ama gi manungda surung sabagi thabak yamna kanna chathari haibasi laiba asima ki Sindh state lairiba micham sing amadi Sindudes Andolan ga mari lainana la thabak tawba lofamana phongdorakhibani Pakistan government na yamna lona thumna Pakistan gi Sindh state ki manung chana laiba chingda yamna lona thumna chawba surung ama semga sagali haiba pau tabadagi international gi thakta thabak tawriba luchingma kaya gi marakta chawna tension lehalakhrei nakala maramda Pakistan ching manungda chawba surung ama semgalakliba si laiba asida lairiba nuclear gi khulai sing yamna lona thumna thamna bhonaramba yai maramdi karigumba India na Pakistan gi nuclear gi khulai sing kadai da thammi haiba khanglagadi landaraktuna thugai khigadra haibi akiba Pakistan da laitaba sunate maram aduna surung asi Pakistan gi government na yamna lona thumna kana khangandana sarakpo oirambasu yai hairi report asigi matung ina Pakistan gi government na yamna lona thumna Sindh state ki ching gi mafam amada achauba ka yawba surung ama sengbalakle haiba wafam asi Sindh state lairiba micham sing amadi Sindudes Andolan ga mari lenana thabak tawba lufki luchingba Safi Burfat na UN International Nuclear Energy Agency da letter ama iduna khangalakhibani Pakistan government na suchingda chawba surung sengwa sagaliba sigi matangda micham miyam da lo tuna thambaga loina mafam asida kana amata changhandana lakhibani maram aduna chingda surung sagaliba si yengsinbina basu appeal tawrakre haina phongdorakli Iran gi tumduna leiriba mai gi ching hogolakpa yai haukiba chahi lakh 7.1 rom dagi tumduna lakhiba taftan haina khangnaba mai gi ching amu hogolakpa haibagi hingalakpa active oirakpa yabagi khudam changdam kaya phonglakre haina geophysical gi scientist singna phongdoragli Iran amadi Pakistan gi border maya da lairiba mai gi ching ase haukiba chahi 2023 gi July tha dagi 2024 gi May tha fawbagi manungda centimeter mapal lom machin tumkhalak tuna wangkhalakibani haina su report asina hairi Europe fi laibang na lonam tawbiraba Israel gi dama India na chongthoktuna lepkhibagi dama khulang laman singlakhrei Europe ki laibang na longnam tawbiraba Israel gi dama India na chongthoktuna lepkhibagi dama Israel na khulang laman singlakre hairi report asigi matungina India na Israel gi awaba matamda lepkhiba du Kargil war gi matamda Israel na su India da chawna mateng panglakhibani madugi tawbimal khangba oina India na Israel gi mateng amuk pangkhibani leibani gi marakta chawna thajanaba amadi support tawna duna lakhiba puwari asida anawbala mai ama amu hangladuna Israel amadi India leibak nina punduna anawba defense technology gi matangda dil ama tawnaraduna Make in India ki manung chanalan ki khulai kaya punna saminagadawri Israel India Joint Working Group JWG mifam amalaiba pukpa numita Defense Ministry ki hana ki Retired Director General Amir Varam amadi India ki Defense Secretary Rajesh Kumar Singhana mifam mapu oina pangthokre mifam aduda laibak ani ki marakta Defense Industrial amadi Technology sector singi lamda amana amagi mateng pangnabagi thabak hengatnaba MOU amasu khuyek pinakre India na matik mayai leraba missile billion $3.75 rongi
senpham puthokuna Israeldagi leiragani hairi. Zakir Naik Dhaka da lakpa thingkre India dagi chenkhiba tamthiraba Zakir Naik Bangladesh ta lakani haina torambadu maikai kayadagi yaroi haina rakpadagi Bangladesh government na Zakir Naik lakpada thingma thamkre hairi. Report asigi matung ina India na sukarigumba Zakir Naik Bangladesh ta laklabadi mahak India da sinagadabani haina demand tawrakhibani. Zakir Naik hariba misak asi India gi mayok ta thabak tawduna lakibani. Saudi Arabia na F-35 fighter jet nifuganipan US dagi leiraba yana leire. Saudi Arabia na F-35 fighter jet nifuganipan lom US dagi leiraba yana leiri haina phongdoragli. Trump lainga ke official singna phongdorakiba report asigi matungina Saudi Arabia da US ki fighter jet F-35 leinaba handak Saudi Arabia gi Crown Prince Mohammed bin Salman athubada White House da unagadawriba asida hainaba thaurang paikhatpa hokre. Karigumba dil asi leiba anigi marakta yanaba puraklabadi Saudi Arabia amadi US ki marida ahanba oina khwaidagi chawba dil ama haibadu oiragani. Hiram asigi matangda Reuters na phongdorokpagi matung ina karigumba Saudi Arabia na US tagi fighter jet F-35 leirabadi Middle East da defense ki lamda sumatik mayai leiraba leibak ama oiraglagani hairi. $1 billion kayagi yamdaba senfam amada fighter jet F-35 dealing tawgadariba asi ubudagi Israel su ingangakre. Middle East ki leibak singda fighter jet F-35 sizinaribasi supnagi Israel khaktani. Crown Prince na 2035 gi manungda Saudi Arabia defense ki lamda su maromdom lepchanaba honarakibani. MLA KV gi mathakta tharakpa election petition court na dismiss tawkre. Nauria pakhang lakpa kendra gi sitting MLA Sagol Sem KV gi mathakta kendra sigi hanagi MLA Soibam Sawachandra na tharakpa election petition ama High Court of Manipur na merit leite haiduna ngasi dismiss tawkre. Election petition asigi final hearing chahi asigi May 5 da pangthoktuna judgment reserve tawduna thamlaklaba matung ngasi High Court of Manipur gi Justice Ahanthem Bimol gi bench na MLA Sagol Sem KV gi mathakta sirakliba maral asigi chapchaba praman phangdrabana mahaki mathakta sirakliba maral asi merit leite haina lauraga court asina case asi dismiss tawre haina order takhibani. Kumja 2022 da pangthokiba State Assembly gi mikhal gi fal lauthokraba matung kendra asigi hanagi MLA S Subhachandra na SKV gi mathakta election petition adu file tawrakhibani. Mikhal aduga mari leinana SKV gi election affidavit nomination paper da mahaki education qualification da aranba wafam haibaga loinana mahaki SSU losille haina maral siduna petition adu High Court of Manipur da file tawrakibani. Ming semdoklaga chamanaba bank account ta sel changhallambagi FIR file tawkre. COVID-19 gi laichon manungda NEFT gi khuthangda aranba mongda medical reimbursement gi claim tawkhiba ga loinana maming semdoklaga chamanaba bank account ta sel changhanbagi thawong thengnabadagi Bajaj General Insurance na Imphal gi Porongpat police station da FIR ama file tawkre. Pausina hai COVID-19 gi laichon manungda miyoi kayana aranba mongda hidak langthak leibagini haina reimbursement tawkhibagi thawong company na thengnare. Tongan ba miyoi singi mingda claim taragani thoi tawrakrabasu kupna thijuluba matamda bank account mangada reimbursement gi senfam changhan ki haiba khanglakhi. Maming mathana chingba kupna thigatlubada claim tarakliba miyoi singa chana daba kaya marum yaramki. Company asina sasinaba check sing claim ki form sing amadi bank ki che chang sing police ta khusainaki miyoi amagi leifam tongan mafam da oirambadagi thigatpada khudong chadaba khara mayoknaki adubu sasinaba account adu Imphal da leiba SBI gi branch amada account hanglambadagi local authority singna case lokhatkre. Mamanabadagi sel puraga lottery ticket ka khiba miyoi ama lupa crore taraga mathoi gi lottery fawkre. Rajasthan gi manamasing yonba amana state lottery fawbada lupa crore taraga mathoi phangkre amasung matam pumnamakta mahaki punsi hanadagi hongkre. Amit Sera na marup amadagi sel puraba tungda Kathindada dukan amadagi lottery ticket leki Punjab State Lottery Diwali Bumper 2025 ta mahakna first prize pangki mahaki mamit ira chela duna lottery prize adu fawri haina batofam thokpa kanglon sing adu tawnaba Chandigarh da chanabagi fawba mahaki sel matik chana leite haiki asiguma thajadaba amasung achawba mana asi line chanbiduna mangonda pibani haina Joypur gi Kotpuri dagi card amada manamasing yonba Sera na haiki Mangna senfam adu mahaki macha anigi mahai tambada sijinnagani haina mangna haiki manamasing yonba aduna makhata arduna lottery ticket adugi damak mangonda sel puhan khibagi damak mahaki marup Mukesh ta mahangna lupa crore ama pigani haiki Punjab State Lottery fal adu October 18 da lauthokibani.